Union Health Ministry na rims yangsindre Manipur Sarkar na su free thaduna thamle makata na thabak puna bagi extension torokta bami na thabak puduna leiba yaure hairi International Women's Day gi thorom ngasi Manipur gi mafum kya da pangthong na krai Ming tabri basing taram nok subuloi na pok sendrong pizri AIMS ki thakta natraga dim university on na bokhonari hairiba awang nong pok lamda masigi yamna sok thok seninga oriba lampel patta leba Regional Institute of Medical Sciences RIMS asi Bharat Sarkar gi Ministry of Health and Family Welfare na kariyamata yengsinre Manipur Sarkar na su ministry gi makhada leibini haiduna RIMS pu 3 thaduna thamle iramasida report ma ISTV News na akanana numit kayani sangna ticket pada fanglakba paugi matungina RIMS ta makata na thabak punabagi extension tawraktraba miyoina RIMS ki administration da yauduna thabak tawduna leire hari masida Union Ministry of Health and Family Welfare na khangsin na leire pau sig matungina hojek RIMS ki Deputy Director Administration ni hariba Y Rajendra Singha si makata na thabak punabagi ministry na extension tawraktraba miyoini hari Y Rajendra Singha si Hana Ministry of Health and Family Welfare da Under Secretary Administration oina thabak tawrambadagi matamdugi RIMS ki Director oikiba Professor S Secretary na chahi amagi oina deputation da Deputy Director Administration DDA oina lisingani sumna tarahumdogi September gi tang tarahumdoi da join tawhunkibani makha tarakoda Director Professor CS Arun Kumar gi matamda Y Rajendra gi thabak tawbagi matamasi lisingani sumna taramanga gi September gi tang kunmanga phawba sangdokhi hari Madugi makatarakada mahakna thabak punabagi matam ministry na sangdorakhidre hojik laidiba director gi sas puriba asinasu DDA gi extension tawbagi anoba order ngasi fawba staff mayamda circulate tawduna khangan balaitri adubo DDA asi lisingani sumna taramanga gi September gi tang kungamanga dagi thabak puduna adumak lakli thajaba yaba pawmagi matugina DDA gi extension tawkhidraba matungda lisingani sumna taramanga gi September gi tang kungamanga dagi RIMS ki account section dagi mahaki tolo pikidre hari Adumainamak Magna RIMS ki administration da dingasisu yauduna adumak lakli Amaromda hojik RIMS ki director gi thabak puribi Professor S Rita Devi asi lisingani sumna taramanga gi April gi tangkun ga humdoida interim administrator oina tha taruki director gi sas puduna lakhiba adu lisingani sumna taramanga gi October gi tangkun ga humdoida matam loikre adubo RIMS masagi leijariba bylaw adu thukairaga ministry gi under secretary DD Maheshwari na lisingani sumna taruki February gi tang ahumda order ama thoktuna makhatana tha taruki thabak punanaba khangalakre amaromda hojik RIMS ki Director gi sas puriba Professor S Rita Devi amadi Deputy Director Administration ni haidiba Y Rajendra na handak RIMS ki nurse chama taruk laukiba aduda makhoi animak nurse khanbagi interview da achauba thodang lauduna member secretary fawba oiki Mamangi December thada pangthokiba nurse lobagi matam aduda Professor S Rita Devi na Director gi sas punanaba extension tawruktriba aduga hanagi extension gi matam su loikiba matam ni aduga Amaromda DDA Rajendra su thabak punabagi extension tawraktraba matam dani hari thabak punabagi matam leitraba miyoina matau karamna nurse khanbagi interview member oikibano karamba rules ki makhada interview pangthokibano haiba chapchaba khangmangamdre tongan baluk kharana RIMS ki nurse lobagi thabak asida aranba tawre haituna athingba kya leikhrabasu RIMS na nurse lobagi thabak ta aranba tawramdre haina amuk hanna phongdokpa yaukre adubo thabak punabagi matam extension tawkhidraba miyoina interview gi member oikiba adudi achumba thosil oigadoribra haiba khangbangamdre se namba wafum kya sigi batangda makhoi gi oiba wafum kari leibage haina RIMS ki director gi sas puribi Professor S Rita Devi gi office ki telephone number ni haiduna DIPR na phone ba diary da yauriba telephone number 24114884 amadi 24145559 da office hour da phone tawba matamda phone paikhalakide Panbayai handak satkiba February gi tang tarukta RIMS yengsinba laklamba Union Health and Family Welfare Minister JV Nadana asoiba leire haidiba asi karimata yengsilamdana RIMS bu AIMS ki thakta natragana dim university onna na honaragani haibaga loinana RIMS ki damakta awat pa sempham leiti haina phongdoklaba wafam leikrabani ISTV News gi damak paudamjariba Sunil Kumar ISTV News Imphal Ngasi International Women's Day gi thorom Manipur su pak sana mafam kya da pangthongna kre International Women's Day gi thormasi Central Jail da pangthokhi tharonga mari leinana Central Jail da leriba nupi phadok singda asamba khudol pot pi bga loinana saklelama saminaki thormadu da Social Welfare Minister AK Mirabai Central Jail gi SP
Women's Development Cooperative ki Assistant Director amadi Police ki makok thongba official kya su surga ki Tarunga mari lenana Minister A.K. Mirabaina matam amagi nupa na nupi sing hantana yengbagi miyeng adu thadoktuna nupa sing na nupi sing bu awang bathakta pukhanaba hotnabiu hain apel tawraduna Sangbidhana piriba hak sing nupi oibi sing na khangna setuna nupa nupi ki khenaba leitaba saukhatpa lamdamama oinaba khoi puna honaminarsi haiki Tasengna mak ngasi aikoi nupa amasung nupi anigi marakta khetnaba aikoi adhikar leiba mayam singa che chap manana ngasi aikoi haugiba kayada aikoi kauthokrabasu lakadoriba sidadi nupa nasu aikoi nupi singbo aikoi kusamna na singkapiduna nupi nasu aikoi gi asonba wakhalon mayam singje thadoktuna chap manaba right adu phangduna Lairiba aikoi Bharat Sangbidhana aikoi gi nupi gi right pirabasu Sangbidhana pirabasu aikoi nupi oibi aikoi na ek tawba ngamdadana lairiba kaya sing ase 50 chap manaba sharing da aikoi khenaba leitana laipak asigi chap chaba nagarik amagi wahan thokto laiba ngamnabagi damakta aikoi punna hona minarasi Kanglei malup na susinduna numidasi uripok lai kulembi sangle pangthoke Kanglei malup na sinur pangthoke ba thormuda Kilgi President R.K. Sanahanbi National Awardee Ibotombi Kuman Kanglamai gi President Leima Amkilgi President P.A. Sakhileima CLK gi President Pakpi Senun Singba Mui Kyana Surwaki Kanglei malup ki President R.K. Sanahanbina nupi angang singda mute minei sathariba asidagi ngak thokna ba hona minarsi haiki Ngasi ramdam kanglei pa sida kanglei malupna miyam gi damakta kharada angam kharadam orasu sigumba tamthiraba miyot mine sidagi kan jabangam gadra haibagi wakhalol aduda iramdam masida laibiriba civil society organization imasing amadi chasing kayagi matum injari harerga ngasi kanglei malupna akhoi malemda malemgi nupi gi numit haiba thorom mache khoi pangthok jabani Working Women's for AITUC Manipur Musung Ima Pantoibi Street Vendor Union Anina Puna Sinduna Toromase Kumalambakta Leba Apex Marketing's Women's Market Set Pangtoki Tarongi President TA's Bedamani Yauna Tongan but Love Kage Lusing Bising Suraki Wangan Kivasingna Nupi Singda Hantana Yang Bagi Mota Ta Wangna Tamna Baba from Ga Fondonaki Sagolban Tera Bazar dasu World Vision India musung Idol Club ani na puna sinduna toromasi pangthoke All Manipur nupi marup na sinduna toromasi Manipur Press Club ta pangthoke CPI Manipur gi Women's in Charge A Lala nupi marup ki President Te Sakhi Yauna miyoi kyana surake Kaksin Kuno Municipal Council gi Ward number ahung gi Independent Councillor Kumuksam Ongbi Leima Devi Ward number 3/1 gi Ward Development Member Kumuksam Athobu Maite Madi Ward number 3/2 gi Ward Development Member Kumuksam Bangkim Sendra Indian National Congress da yaukre Makoina party asida yaropada MPCC gi President Gaikhangam na ayaba pikre Hoji pawmartana tinba bremtongam nasi Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba matangairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiu India gi ahanba national awardee government of India na piba silver dew Makhal suna leijare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupa marol loktak industry industrial state takiel da contact tobiu Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Delightful cupcakes with creamy vanilla filling from Winkies, the cake specialist. Sweet
Swiss rolls with exotic fillings. From Winkies, the cake specialist. Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre Lifsaf syrup sijinabiu adungi awaba punamak koknabigi pambaini diabetic na naraba anaba singnasu sizinaba yaraba Lifsaf capsule shu phangbigani Lifsaf syrup amadi Lifsaf capsule naraga laing babudi narjingai da saksal hobana hena fai Amukan na taram nuksari. Johnson School gi maning thamba lambi gi sarukta sabal loisilak laba temporary market set ki phibam ngasi Works Minister K. Ratan Kumar na yengchen khre. Sarakna mafam asida popam phampam lising ama samapal hena lady. Works Minister gi khongsat atuda IMC gi Chief Executive Officer NG Utam amadi Works Department gi maroiba official kya saruyaki. Kaithel asi lagliba Mars ki tang taramathoida hongjin na pandam thamli haike. Hairok Part 3 da leba Hairok Government Higher Secondary School da taba board na loba SSLC Exam Center da ngasi Flying Squad team anina kupsen sena duna yengsin kre center sida park sena sinabagi tabak sathare haina phongdorok padagi ngasi ekhanana yengsin mani hari center si lekai miyamna kanamata sangandana gate sem duna ngaklamba police personnel kontra hena camp wangmada mathok todun leram thengraki school ge headmaster Laisram Selungbana center sida section exam thali adubo Myri Luf amana yamna lana pakthok pibadigi mingset thialle haina nongai to phongdoroke flying squad number 46 ki team leader Nongmaithem Santakumar na center ase yamna mong model tana exam pangthok pathenglare haike ekoina akom asida koi hek yorpaga tongan ba ka sing sangdana ekoi hoji yangsinjari simaganda yamna pajaba ai prakha ni yom chumna tharambagi mong do ko jai hariba center sida school punna government gi ani aduga edit ke ahum punna school tara sida sida eno tawdana high school tara kakse sida punna taminari Numin mangani subna sethagadaba annual art exhibition ngasidi Imphal Art College ta hokre haudopi thromda Manipur Sarkar gi consultant Dr. R.K. Nimai Art and Culture ki Commissioner K. Ravi Kumar amasung Imphal Art College ki Governing Body ki Chairman L. Mangina baroiba music oina sarugaki College asigi Principal Y. Nabachandra na phongdokhibada mairoi singna sahi amagi manungda tawkiba phajaba thabak sing adu khangatlaga utpa exhibition ne haike Masjid aku ini nungai di sini ngang sini sahi holi ada curi bertabak sini lagi apa betul kantor laga utpa mana piba ngang sini dah tahu tentang ngang sini jadi interest lagi ba. Aduh generally art exhibition hai pasti maktabu se mangani tadi ni tahu. Aduh nak pergi jadi masih tang nipan lagi na taran soi bawa 5 days tak betul begini. Aduh na mayam kerana aku masih art pun uksi jaba angang singji bu aku target ningba mogi talent jibu macam kangbi nabagi damakta aina ningsing jari malam di yang bina bagi damakta ngarang BJYM gi president o Males na lusing batim amana union minister Mahesh Sharma da memorandum ama pisin kre memorandum aduda Manipur gi oinadi tourism asi khwaidi saw industry amani masina miu kya thabak pi duna hingbagi lambi yat ka doribani adubu Manipur sarkar na sigumba thabak asida senja thumja tawduna sagun tawdun leire hari state asida hojik sathariba tourism project sing asigi matangda kendra sarkar na mapung phaba inquiry ma atuba matamda sathabiu maraleba sing dandi pibiga loinena thadakiba senfam nongna khongat panatraga project sing asi atuba matamda loisinaba akan ba thabak lokat biu haina so memorandum aduda palli hari all the money is here and there. Union Health Ministry na Rims Yangsindre Manipur Sarkar na su free thaduna thamle makha tana thabak punabagi extension toroktaba mioi na thabak puduna leiba yaure hari International Women's Day gi thorom ngasi Manipur gi mafam kya da pangthokna khai hojikidi ISTV news pijo po matang sloi remeng tabri singbo mukana kurang dare